Image Paodam yang bir bersinggu ahan beda teram nok sebalojana kurum jari. Ngasigi maru eba pauda miam gi mihut oraga miam de kana bapi bangam loidaba Minister MLA amadi bureaucrat officer sing thabak tagi pothabana phari haina Minister N Biren High Grade. Nipu taruk suba Manipur University de thoram pangthokre. Loinana mukul sangmana more praja singi wakat takre. Hauzik mapung eba pau lobirasi. Apun bagi saktam ngak naba amasung kang kaya gi marakta nungsi chana bagi mari hena session hanaba leipak ki mafam kaya da Kwami Ekta Sayon Palan thabak thoram pangthok ni India gi atay mafam na pangthok na bugum Kwami Ekta gi thoram ahan ba Manipur Rifles ki banquet hall da Chief Minister Nong Thombam Biren Singhana athoy ba mithung hen oiduna saruk ya na pangthok kre thoram du Chief Minister na phongdok ki bada miyam mi mihut oiraga miyam da kana ba piba ngabloi da ba Minister MLA amadi bureaucrat officer sing thabuk tagi pothabna fare Kwame Ekta asi laikhidrabi hanagi Prime Minister Arambi Indira Gandhi na leipa ki tamakta loramba thodang adu ningsing baga loinana Punjab ki Golden Temple da Operation Blue Star sathaki badu leipa ki phanaba maike sathaki bani laikhidrabi lusingbi asina leiba ki namak kathok tuna loramba thodang adu ngasi phawwa aikoi punamaki thamoida kawba leitana ningsing duna leiri asigumba leipa ki oiba yamna tangai phadaba thoram asi pangthokpada miyang mihut amadi bureaucrat officer singna sarup yadaba haibasi afaba khongthang natte hainasu Minister na penda phongdokhi isi se ko kawe thai bu se adu le ko gome no se kana na kari laga ke ne to bi no wa tana ko shu picture se pin na ko chikala one by one ko le ko machine pin na ba respect una na ba magula ko oneness symptom tribal mates angle amato na ko da o ko se mamang dagi to mo bore mamang dagi le mini ga bi emotional attachment adu ni amaru ris India ki damak laukiba thodang aikoina ningsing pham thoi Jhansi Rani na leibak asi damak kathokiba du horokliba mirol da khanghanaba pandam da rally asi pangthokpani matam amada ipai poksina leipak ki damak taramba amadi salamba phidam adu chanaba na BJP na ningsing bani Congress pu lusing khiba makoi imung manungi mioi khak ningsing bani BJP di India bu ning tamna ba hona khiba loinana India si amakhak ogedabani haina thodang lokhiba lusing basing ningsing bani Malem gi wena khwadi wangba Balbhai Patel limitam ama NDA lengang khindru lusing basina apunba India ama oina ba hona khiba thogang adu ningsingli Balbhai Patel lemdab India si lemloi haina Minister N Birena hai khrei wafam asi BJP Manipur State Union na Mahila Mursan Sindura India bu ning tamhana ba hona bada asobu thogang lokhiba laikhidraba Rani Lakshmi Buai gi mapok nimit ka mari leinana nitya pai suthek ta leiba BJP head office ta Paktopa Trauma with the Mr. N. Billion High Kivani. Trauma Marie Lenana bike rally, Amasu, Lamtaboga, Marie Lenana, Manipur Mr. N. Billion High, Lebak Asibu, Manning Tamnava, Tamna Lenava Amadi, Indiagi upon the Shatam Nathan, Tamna Honakiva, Lusimba Kayama, history, like the Tamaga, Makoibu, Mapumpani Kaikum of the Ulam Dava Asi, Nasidi, Center of BJP, Nasungsinava, and the Lengak Lakbagi, Lusimbang Sing Asina, Nixing Bahore, High Key. Impal Finance Cooperative Thrift Society Limited na Sinduna Manipur Cap Service Hangdokpagi Grand Opening Ceremony ama Minister N. Briana athoba mithung oiduna Manipur State Film Development Society gi auditorium da ngasi pangthokre from the speaker Y Kemsana Thormapu amadi Modern College gi retired lecturer T Gojendra na akhanaba mithung oikhi lamgi wahauda lamsangi AC gi MLA S. Rajena Hairui the Wahi Haiba Amadi Mahaki Escort na Sangmai Protection Committee gi General Secretary Laimayum Dhanabu Purakpagi Matangdas Sengdok Nabidama Narang Matam Pikraba Amadi Chief Minister Sushoidana Sengdo Hangani Haibagi Tazaba Piraga Tabakta Otok Piriktabdagi Mayokta Nasidagi Sangmai Protection Committee Awang Sangmai Scheduled Caste Development Committee Amadi Advanced Women Society Awang Sangmai Homna Pulaga Highway the Matam Kaktaba Banjataba Haukre Banasina Maram Orga Gari Amata Sehan Kidre, Impal to Lakpo passenger Gari Sing, Kanga Tumbi,
फ्लाई फैक्ट्री ममांग खामलगा पैसेंजर सिंह खोंग चलहनखी बन असिगा मरी लेना सेंगमाई प्रोटेक्शन कमिटी की जनरल सेक्रेटरी लाइमयुम धनना लेंगाकना मियाम तालिब दाबी पीद्रबदी अमदी वारोसिन पुरक्त्रबदी मतम कक्तब बनसी मखातान सथकीगनी हाइखे स्टेट असिदा खुंदामिनरिबा तोंगान तोंगान जाति सिंगना तुंगी अफब खुनाय अमा सेमनब होनबदा नोंग खक्तंग काइथोक्तना पुन्न सरुक यामिनबदा जाति असि कानगदौरिबनी हाइना सकनाइरबा वेटरन पॉलिटिशियन ओक्रम जोइना फोंदोक्रे ngasi Manipur Press Club da pangthokiba 23 suba Manipur University Day celebration function in the memory of the late MD Alimuddin gi tharamda athobe mithungnen oina saruk yaduna wafam asi mahagna phongdokibani mahag makha tarduna asigumba Muslim Islinau singi maraktagi tungi jati asigidamak asobu thodang loromba laikhidraba hanagi MD Alimuddin gi mapokumon tharam pangthokpa asi yamna tangai fadaba amani state ki maru oiba thabak tharam singda Muslim Islinau singsu thawa yawbiu नोम खतम काइथोकपना तुंगी जाति असि कनगदरबनी हाइबसी मुस्लिम इसिनाव सिंसु मतम पुनुबदनि सिंबियो हौजिक इंडिया द लेंगाक शासन तौरबे एनडीए सरकारना मियाम द थेंगनालिबा अवाबा म्याम असि लाकतरबे एमपी इलेक्शन द परात अकोइ पुनमना तमनब तंबिनबा सेम सारसि हाइनसु महाक मखाताना फोंदोखि इम्फाल वेस्ट की एसपी आइस योगेश चंद्र हाइख्रे ngरang इम्फाल वेस्ट कमांडो अमदी 15 AR ना लंबोई खोलांग खोंग अवांग लेकाई दा कॉम्बिंग ऑपरेशन चथबदा लेकाई असिमक्तदा लेबी लाइसम संगीता मपुरोइबा एल अमरजीत कौबी UNLF की मेंबर म फारे संगीता मसाना फोंग्रोपगी मतुंग इना महाक सेल्फ स्टाइल मेजर उमाकांत अमदी पंथोइबी अनिगी मखादा थबक तोइ हाइबा खंगमंगमले हाइना एसपी इम्फाल वेस्ट ना ngरang महाक की ऑफिस ता पामुसिंग उनबदा फोंगदोखरे एसपी न मखा ताकिबदा संगीतादगी लुपा लाख अनि लिसिंग कुठा माथोइ फागत पंगमले सेंट्रल मसी UNLF की राइजिंग डे नुमित लैखिद्रबा UNLF की मेंबर्स सिंगी इमुंग मनुंग द पीनबनी हाइरी संगीता असि सिविल सोसाइटी ऑर्गेनाइजेशन अमगिसु मेंबर नि हाइबा खंगमंगमले मरमसिना CSO की मेंबर्स सिंगना आइन यादब लालरूप सिंग मरी लेनबा थबक तौबिदनबा SP ना अपील तरुकले नाकलमरोंदा SP योगेश चंद्र ना फोंद्रोकपदा थासिगी होखिबा तांत्रा ट्रुकता असेंबली कॉम्प्लेक्स ता बॉम्ब पोखाई हनखिबा अदुदा सेनबनी हाइबा मणिपुर लेजिस्लेटिव सेक्रेटरीट ता ASI ओइबा युमनाम देवान नंबोल माइबम चिंगमांगदगी मियो अमसु फागत पंगमले माक वहंग पहंग चथबदा माक UNLF की मेंबर सिंग तोइने वारी सानै अमदी सेल्फ स्टाइल मेजर पंथोइबीदगी लुपा लाख अमा लिसिंग कुमाथोइसु फंगले हाइखि नेशनल हेल्थ मिशन की मखादा डिस्ट्रिक्ट हेल्थ सोसाइटी थवाल सिंधुना थवाल डिस्ट्रिक्ट की डिस्ट्रिक्ट लेवल हेल्थी बेबी शो कंपटीशन 2018 ngasi थवाल वांग मताबद लेबा चीफ मेडिकल ऑफिसर की कॉम्प्लेक्स ता पांगथोखरे थरमदुदा चीफ मेडिकल ऑफिसर थवाल डॉक्टर N जयंतकुमार डिस्ट्रिक्ट फैमिली वेलफेयर ऑफिसर थवाल डॉक्टर KSS मेमसा देवी डिस्ट्रिक्ट प्रोग्राम मैनेजर डिस्ट्रिक्ट हेल्थ सोसाइटी थवाल CH बसंत अमदी SMO ब्लॉक मेडिकल ऑफिसर थवाल डॉक्टर Y नोकुलना अथोबि मिथुंग सिंग होइना सरुक याखि कंपटीशन अदुदा था तरुक तगी त्रामाथोय था ट्राइथोगी कुलहुमदोय अमदी था कुनमरी दगी कुंथ्रामा फाववा हाइना कैटेगरी अहुम थोंग संगमदखि था तरुक तगी त्रामाथोय फाववी कैटेगरी A दा A कौंग nganba na first KH langamba maintain second L James Singh na third takre था ट्राइथोगी कुलहुमदोय की कैटेगरी B दा CH ननाउ मसा ना first KH मेरिंदा चनु ना second KH कोरोंगान बना third ताकी था कुनमरी दगिना कुंथ्रामा फाववी कैटेगरी C दा CH अराबा सिंह ना first S पूर्णचंद्र सिंह ना second लंचेंदी सारेम ना third ताकरे इंकुमजा लिसिंगनी का सुना ट्रम्पन की लोकसभा इलेक्शन की मैनिफेस्टो फोंगनबा मैनिफेस्टो कमिटी की चेयरमैन मुकुल संगमाना लुसिंगबा टीम अमा ngasi इंडो म्यांमार बॉर्डर टाउन मोरे द लाक्तुना मोरे की प्रजा सिंगी वकत सिंग ताखरे माकी खोंगसत अदुदा 42 टेनफुल AC की लोकल MLA दी कोरुंगथंग खाबोक AC की MLA ओ सुरेश कुमार AICC की सेक्रेटरी रिसर्च मिस्टर रनाजित मुखर्जी MPCC की जनरल सेक्रेटरी KH देववर्त्रा अमदी ऑटोनोमस डिस्ट्रिक्ट काउंसिल सांदेल की मेंबर लंबोई गंगतेसु सरुक याखी खोंगसत असी ऑल इंडियन कांग्रेस कमिटी की प्रेसिडेंट राहुल गांधी ना कमिटी में सेमदुना इंडिया की मफम खुदिंग मक्ता कमिटी की मेंबर सिंह थादना प्रजा की वकत खंगदोकनबनी
masigi saruk ama oina ngasi mori da su committee asi chairman mukul sangmana mori gi ilora hotel gi conference hall da praja singa unabgi thoram ama pangthokki mifam aduda mori gi tongan tongan ba organizations singi lusingba ima sing amadi atai praja ke yauna pangthokki bam aduda praja gi maikei da gi su mori gi sakhot thaurangi lamda trade and commerce ki lamda border ki issue amadi law and order ki situation singi matangda lakliba committee ki chairman da Paodam ki mukul sangmana mifam aduda praja singi wa tarba matungda mahang phonokibada khongsak asi border area ki trade and commerce border area da leiba praja singna kari khudung sadaba mayok nari haiba si khangdoknaba amasung praja singna development ki oina khanba wakhalo singsu congress ki manifesto da haptuna fulfill taunaba thangpa khongthang amani manifesto asida hapkadoriba point sing asi congress na tawba ngamgadaba ngaktang khallaga hapkani haikhi mahakna makha taruna ngasi morida leiba praja singna phongdokiba border gi issue trade gi issue law and order gi issue sing asigi mari leinaba point tra mari khangatlaga AICC president Rahul Gandhi da pikhat aba matung manifesto da haptuna fulfill tahongani federalism regionalism migration amadi border state haiba agenda amagi makhada lakliba AICC manifesto committee gi chairman Dr. Mukul Sangmana ngasi Indo-Myanmar border da leiba integrated checkpost su yangsinkhre Mukul Sangmana Indo-Myanmar border town more leiba ICP yangsilaba matung mahangna phongdokhibada international border sing asi atopa lamdadi yamna chawkhatpa mafam oibasu India dadi remote area ni haina khanai adubu ngasi mahamasamungna hakthengna yengba lakliba si Indo-Myanmar border oigera Indo Bangla border oigera haujikti haiba border area singsi sotraba mafam ama natrei adubu haujik mafam sing asi da tawba yabadi trade amasung commerce ki thabak chauna pakhetpa yaba amani leibak ani gi marakta leiba issue sing asi karigumba nakal anina trade ki lamda khanamina ba targadi border ki issue sing asi yamna thuna solve tawba ngamgani loinana nation ani gi leiba border area sing asi dasu hena thuna sahorpa ngamgani haikhi lamdam asigi iyong phi sabi singu yokhotpa madi pungning thawotpa oina tha asigi tang aukiba tang manga dagi trangwa phawba sathrakiba Manipur International Textile Expo Manitex 2018 da laingakna Pisakon listing ma sanpalom pisabi singda yenthokpa hokibagi saruk ama oina ngasi wangkhem kendragi manung sanba yaripok khorong gaida pangthokhiba throm amada haukiba Manipur Vidhan Sabha Mikhalda Kendra Sigi BJP gi mirep oikiba BJP Manipur Pradesh ki executive member oinam Haidasna pisabi trama thoida pisakon sing yenthokre pisakon yenthokpagi throm aduda BJP wangkhem mandal gi president Laisang Them Sunil Su saruk yakhi BJP Khetrigao mandal gi vice president Hijam Chawna haikre ngarang air khan ko mioi amana mahak yauna mahaki worker sani henmana BJP dagi tokle haibasi yimpham yaudabani air khan asi english singani ga sumna trate ta pangthokhiba general election gi candidate maming BJP Manipur Pradesh na lautrokpada support tawgani hairaga tawdana lakba BJP dagi tanthokhraba mioi ni mang phonokhiba wafam yimpham yaudabani haina ngasi BJP Khetrigao mandal minority morcha na sinduna press meet amada ais tauna phonokki amromda mandal sin sinduna BJP da yarpa me ani su okpagi thramsu pangthokre haire tha sigi train thoida gi tramari phawa New Delhi gi Talkotra Indoor Stadium da lebak tara henbra saruk yadna pangthokiba Asian Martial Art Games da gold medal lorkrabi Laisang Them Marika Devi daughter of L Basanta amade silver medalist lorkraba oikraba Akoijam Diamond Singh Apopa AK Suresh ani Manipur yorokhiba loinana makoi ani haraute amna okpagi throm ama social welfare organization thawal na sinduna organization si ground na pangthokre L Marika sahi 33 gi traum doi phawgi kg kuthangwa gi category da gold khibani aduga diamond na sahi 33 gi trauma phawgi countki kg 85 gi category da silver medal lor khibani makoi ani mak thawal bazar da gi ni masana asigi namak Manipur gi sanari nipan saruk yarbada sanori tarik na gold medal ani silver medal mari amadi bronze medal mari lorokpa ngamki ngasi okpagi throm aduda BJP Manipur Pradesh ki executive member L Basanta sanori sigi coach World Martial Art ki vice president YM Rafiq Sophia English School ki headmaster AK Jugeshwar yauna
ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ Manipur Vehicle Act 1988 की मखादा कमर्शियल वेहिकल सिना नेशनल हाईवे 102 इम्फाल मोरे लंबीदा माल हेन पुबा अमदी अतई आइन कायना गाड़ी चटपगा मरी लेनना डायरेक्टर ट्रांसपोर्ट गवर्नमेंट ऑफ मणिपुर पिरकपा मेमोरेंडम अमगी मतंगदा ngasi SP टेक्नोपल डॉक्टर एस इबोम साना शेयर लौदुना DTO थवाल अमदी टेक्नोपल के इंचार्ज DSP टेक्नोपल Vehicle Organization Sing Gimi Sing Amadi Association Gimi Sing Yauna Mifama Pangto Kre Mifama to the Kumna Kanara Matunda Commercial Vehicle Singi number plate Yellow Masu Wahenba Malhena Puba Loina Transport Development Ki Department Ki DTO Ga Loinana Awareness Campaign Sing Pangto Pahaiba Wafam Sing Yanaki Hairi Dr. Ambedkar International Center Rangarang November Gi Tang Train Panda Pangto Kiba Throm Amada Srifat Yeso Naik Ministry of Ayush New Delhi na Anand Singh Yoga and Natural Cure Hospital Kaksingi founder Dr. M Rajkumar da Lifetime Achievement Award for Promotion of Service of Naturopathy in Northeast India Lantoktune Kai Kuno Utkre Award si Dr. Rajkumar da Naturopathy ki lamda Katokpaga Loyana Paikat Liba Tabak Singhu Sakhang Biduna Pirakpani English Singani Sumna Trated ke September Thada UP ki Noida da Laikhidraba Pravish Sanam Missing Matang the Sanctuary People's Action Committee na Sarkar na Thajaba Pirki Wapam Sing on the Tainavada Lapa Sibu Yaning the Pondokuna Tasi Kumatogi Ahing Noyadagi Uripok Lambi Matam Kakana Ban Karogani Haina Committee C Convener L Bitsuna Pondorli Nasi Manipur Press Club the Pangtupu Pau Mipam Amada Convener High Pravisanam like Hidabi Matanga, Tigarangani Haiduna, Tajba Wapam Kaya Pundopa Lake, Adubu, Libactivity, Missi CBI, the Sinam Dabada Natana, Cabinet Mipam Pamlaga, Missi Matanga, Wakanagani Haina, Pundo Kibasisu, Miam, Minambani, Ban Blocket, Taudrabadi, Wakatabi, the Manamna, Ban Satabani Haike. More, Ward number 3, Faisam Vengi, Lambi, More Police Station, Nakandagi, More Dalpati, Fawagi, Lambi, SC, Koila Tabidaba Amadi, Kalbarna Singba. Semjin Bidabana Lambi Sida Upul Hovana Nageta Liba Mio Kayama Amadi School Mahiru Sing Satpada Kudums Sada Pure Malay Maramaduna Lambi Si Sembidriba Power Lambi Sida Heavy Vehicle Sing Sangba Nasidagi Ating Batamle Makatana Wakat Singasi Legana Tabidravadi Gari Masayauna Makal Kuding Gari Sing Satpatingani Amadi Makal Makal Kayagi Kongjang Sangsingani Haina Fashim Bengi Kunja Singna Paumising Unabada Pongdorpli Ngasi hing nonglamdai pung aniga minit fungarom tabada Thawal district ki Hero police station gi manung sana leiba Hero part 3 ngaruk thel laikai da sangwai ama mai sakpadagi lupa lak ahum makhairom gi mansang mai saktuna amata thon kre hairi mai sakraba sangwai adu manang them premjit ka wamioi amagini laibak thiba thodok aduda mabukta masa yorbi sanbi ama sanhatam ama Honda Activa ama amadi Fi Sanaba Fisakol Ama Amangata Tokre, Labactiva Todogado, Sangoida, Gangmay, Hovudagi, may work to the Tokim in Hairi. Domestic Violence Survival Forum gi President Naurem Tobin Haikre. Lautel May Lekai Dagi, Kongjom, Sangai Kong, Saval Lekai the Mayum Panbi, Sagol Sem Bizentigi, Watok Manipulang, the Ming Sangapadagi, Atu the Rising for Pagi, the Manipur Minister Tagali Amadi. Tongan Mari Leneva Department gi me sing busu thagalagli wafam masing asi Manipur Press Club the Pangthokpa Pawi from Amada Naurem Thovina Phono Kibani Thovina Hai Sagol Sem Bizenti asi Mapuroiba Soibam Punsivana Ot Nebidagi Mapamda Masanupa Porlaga Halactron Lek Kibani Adu Saisi April Tada Nupami Masanupa du Pukivagi Mamaga Unandana Lerek Padagi Bizentina Mari Leneva Department Masa Panganbina Wakatuna Laki Adu Department Tabi Dabdagi Bizentina Forum the Wakalakpadagi, Handak Tagi, Tang Trangwada, Pangtokiba, Miami Numita, Simister the complaint Toki, Simister the complaint Tangalubagi, Kuidana, Hiram Sigi Matang, the Lang, the Ming Changpa Amadi, Watu Asi Warushin, Oina Narang, MCPCRG, official singer, Bizenti the Masanupa, Sinakpada, Apen Pondo Hike. Handak Pangtoka River Sangai Festival Manunda, Tourism Department, Library Maru Eva Amadi, Larigna Society the Pidiva, Kanabasing the Nauna Pahit Kadoriba, Sangai Library Saruk Ama Waina, Tourism Department Kakusam Naraga,
e mahikol haiba stall ma sangai festival nongda hanglagani haiba e mahikol asi reused recycle reduce haiba thim da miyam gi yum da lairiba sinadra larik sing collection tawbani maram masina miyamna festival yengba lakpada sinadra larik sing pubiraktuna e mahikol da donation tawi haina ANH Ventures Private Limited ki director su oiwa e mahikol gi promoter Jordan Thoksomna paumi gi mifam aduda amada phongdokhe Delhi Metro ki kilometer ahumga dasmik ani sangba corridor escorts Mujesar Balbagara ngasi Prime Minister Narendra Modi na video conferencing khutang da hangdokre Gurugram Faridabad amasung Bahadur Garha gi matung Balab Garhana Haryana gi mari suba metro connectivity fanglaba sar oire Delhi Metro Rail Corporation na haikibda extension asi hangduk labagi matungda Kashmiri Gate Raja Nahar Singh Metro Corridor gi asangba kilometer nifu taruka dasmik taruk oirgani Haujik Haryana da metro line sing operation tawriba asi kilometer kunmanga hele Western Peripheral Expressway gi Kundli Maneshwar section su Prime Minister Modi hangdokhi KMP haina khangnaba expressway asina Delhi dagi heavy vehicles lising yankai hena divert to holagani haiba thajanari kilometer sama kuntha truk sangba 6 lane expressway si sabda lupa crore taruk lising lakpi gani lupa crore lising taruka samri hena sangki expressway asi naduna North India dagi lakpa vehicles sing Delhi sangdana western amasung southern part sing da satkibi yargani hairi amurumda Delhi Metro gi escorts Mujesar Balabgara corridor hangdokhi basina mioi lak ani henbada sathok sasin gi kana pirgani hairi Prime Minister Modi na lebak asigi ahanba Sri Vishwakarma Skill Development University Palwal na sanar basu urab yung tamkrai Congress ki stronghold oiba Uttar Pradesh ki Amethi da Union Minister Smriti Irani na toy ni satuna BJP ki ho kankan abo honari nakalamurumda Amethi dagi Member of Parliament MP oiba Congress President Rahul Gandhi na mang haikiba wafam lomi singda Israel gi lapu sar sing pigani haikiba du piba haukhrai Congress ki wangang loi Anshu Awasthina haikiba da Rahul Gandhi na mafam aduda lakiba matamda lomi singna makoida Israel gi lapu sara pinana haikiba adugi oina lapu sar lising nipu pikre G9 gi variety sar sing asi pothok yamna leibani hairi lamdam adugi lomi singi damak MP asina thabak mayam so hana pangthokre haiki lapu sar pibugi thabak asi Sonia Gandhi ki mapok numit December 8 phawa chathaki gani hairi lisingani suna tramargi Lok Sabha election da maithi phangkrabi Union Textile Minister Smriti Irani na lisingani suna trapan gi election da di Amethi sit asi phangba ngamna bakan honari minister na Amethi gi nupi singda sari lising tarasu tharkre hairi Haujik sanabagi pauda Jiribam district ki Bauparada leiba Jiribam Higher Secondary Playground da thasigi hokiba tang trauma dagi hauduna sathrakliba under Khelo India scheme 2018-19 gi makhada district administration Jiribam sinduna tim nipan saruk yaduna Jiribam district level under 17 boys football tournament 2018 ngasi final match sanaduna winner amadi runner takraba singda manamathum sing yenthokre ngasi gi final match aduda Dorakal FC team na PSG Kalinagar Timbu goal mari amada maithiba piduna Dorakal FC na tournament asigi winner oikre losinbigi tharam aduda Robert Ketrimim DC Jiribam district M Brijakanta Singh president all Jiribam Sports Association Jiribam amadi RK Novinsanath Singh Pradhan Dibong GP na athoiba mitung sing oina saruk yakhi District Sports Association Kaksing na sinduna association asi playground sathariba second division football league king asi saniki ba ahan ground da SDRC na AIFA bu ani amada maithiba pikre SDRC gi goal sing adu jersey number 8 Christopher na match ki minute kunthai pan amasung yankhai ga nipan chatpa sankibani AIFA gi goal aduna jersey number 2 Dinkuna match ki minute kuntrok chatpa sankibani tournament asi ngasi saniki ba ani suba ground na KYWA na Aksabu 2-0 da maithiba pikre KYWAR gi goal sing adu jersey number 8 Vidya Sagar na match ki minute nifu amasung humbugani thoi chatpada sankibani
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯣꯏꯗꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯃꯗꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯔꯁꯤꯡ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕꯅ ꯐꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ. ꯕꯤꯔꯦꯟ ꯍꯥꯏꯈ꯭ꯔꯦ 94ꯁꯨꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯨꯀꯨꯜ ꯁꯪꯃꯥꯅ ꯃꯣꯔꯦ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯄꯥꯎꯗꯝ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ